Khul ngaklibasing faduna irang nemthanaba honariba leingaki machat aranbani lamdam asigi miyamna khankiba MLA sing asina leiba asibu tangdu leitana ngak senba chalaiba miyangi punsi lanthum ngakpa ngamdriba asi karigino mapung fana majority leiriba BJP ge MLA sing asina mara chetpalenga ama karigidamak lingba ngamdribano haina Khwairamban Ima Kaithel Joint Coordinating Committee for Peace ki cherol amana haidi cherol asina makha taribadi chathariba sasinaba Kuki Meitei gilana sina maram oiraga yumkai lanthum miyamgi punsi ngaknaba Secretary matik chana lenga asina piba ngamde miyam da fangande mitei miyam su hairiba mayam asi tangai fadana kandaba yadabana khulngakpa mayam ama masana tholokpa tabani adubu lenga amagi tawfam thokpa mayam amadi amata tawba ngamjaga khulngliba icha inaw mayam sing asibu fa punduna tawraga irang asi nemthanaba tawba lenga ki machat asi khwaidagi lanba khongthangni haibaga loina ngasi kaithel phambi ekhoina kaithel phamba phangjariba lenga ki sanmitlon khara da oirabasu mateng pangma ngamlibasi khulngakpa icha sing leibana ngamlibani hairaduna athubada lengak sembiu suspended animation athubada lawtho miyamna thangat kiba mihut thabak tawhalu PR athubada lawtho khulngakpa phaba yaroi haidi Kuki MLA singa PR taramna okre February 19 da KJC na mass rally chatkadauri Manipur da India lengakna President rule PR thamlakpabu Bharatiya Janata Party BJP ge MLA yauna Kuki Frup ki punna MLA taragi maikai degi taramna oklakli Kuki MLA tarana punna khuyek piduna thadorokpa cherol amada tha sigi taraga marida India lengakna Manipur State Assembly bu suspended animation thambaga loinana President rule thamlakhiba asi taramna oi India lengakna nongna paikhalaliba khongthang asi Manipur da thokliba irang asi bu loisinduna tangdu leitaba phibam amada hanjilaknaba Political gi oiba roadmap ama semduna suksoi soiduna India lenga ki maikai degi paikhalagani haina chauna sa thamli haina su cherol asina hairi cherol asina makhata na hai Manipur da thokliba irang asina maram oiduna tongan ba mafam kaya da hangliba relief camp sing da changjafam lauduna leiriba IDP sing na thengnariba jaitheng adu masak khangna makhoi gi dama akhanna ba thabak thoram kaya su lokhalakani haina chauna thajaba thamli haina su MLA singi maikai degi fongdoragli Nakal amarom Kuki Jo Council na lagliba tha sigi taraga nipal da thuba matam da Kuki Jo miyam na taliba political demand adu thabak to onthokadabani haina Kuki Jo miyam na namna khundaba leita duna leiriba mafam singda mass rally ama pangthoklagani haidi Kuki Jo Council na senduna pangthokadariba rally asi Kuki Jo miyam gi leiriba tongan ba CSO kaya na saruk yaraduna mai pang na pangthokna bagi damak sem saba loire haina su Kuki Jo Council gi maikai degi fongdoragli